Malim sinba thungna sandokraba COVID-19 na Manipur da sub phibam yamna soksin halappadagi masibu thengnanaba leingakna state asida thamlakhiba athingbasing khara komthokrabasu COVID-19 gi laina di miya marakta adumak lengdana leiri. Laina asibuna haliba mahikna lepa leitana mi amadagi amada sandorakpa thingnaba leingakna thamkiba athingbana kanaba piba pidabana tonganba wafam ama oikhraga laina asigi mahikti miya marakta khangna natraga khangdana leibana masigi saitheng adumak nangli. Adubu haukiba sahi lisingani kungi March thada Manipur yaurakiba laina asidagi ngakthoknaba matam tena natraga sangna tongan ba makhalgi athingbasing thamlakpaga loinana matamgi oina amuk komthokpa amuk kansinbana singba tawduna laki hotnaba yaba hotnarabasu kadaidano karidano ahoba asoiba leibagum tawri pikraba jingleibak Manipur asigi sahi 19 sudriba angang lising ama chani henba yauna mioi lak ama lising 10 rom positive oiraga lising ama chatret hena leikhidre adubu masina loiba natri Manipur gi phibam haujiksu phatri positive oibagi sang sada 10 yauduna adumak wangli Miyam marakta leitaduna leikhibagum tawraba virus asibu chapchana thengna hoba natanadi hena phibam soklakhigani Manipur gi miyam da state ki health department na pung kunmari gi oina lauthokpa covid ki phibam da hana pung kunmari gi manung da sada 13 hena positive oiramba phibam adudagi khara hanthakre haiduna so sada 10 positive oiba haibasi phibam yamna phatte haiba takpani World Health Organization na sada manga dagi helabadi athingbasing makhatana thamkigadabani amadi India government ki mari leinaba authority na sada 10 yaurabadi akanba section thorangi thabaksing lokhatkadabani haina khanghanba leiribani Manipur gi phibam asi ngasi nongmani ni sigi oina sada 10 rom gi sangda leibana afaba phibam nate haibasi ekhoi pumna mangna khangminaraga covid pu lepa leitana thengnaba tari Tha amaromgi mamangda lebak asigi state 10 gi district ni futarukta positive oibagi sang sada 10 gi mathakta leibana akanba section thorangi thabaksing lokhatpaga loinana athingbasing thamgadabani haina India government ki health amasung family welfare ministry na state singda khanghalakhiba matamda Manipur da positive oibagi sang sada 15 ta leiramba adu haujikti khara hanthakre hairabasu Manipur gi district pumna maki oina sada 10 romgi sangda leiba haibase Imphal West amasung Imphal East district yauna district khara da yamna akiba phanglaba phibam da leiri haiba taklabani akiba phibam da leiba sige iroinana COVID-19 gi third wave ki akiba leiribana akanba thabak sing lokhatnaba India government na Manipur yauna leiba sige awang poklamdam gi lupa crore lising ama sahum henba senpham gi package ama lauthokhiba asi yamna section thabak lokhatpa tai haibani amaromda COVID-19 gi virus ti miya marakta adumak lengdana leiragadabana Miyamna COVID-19 ga sagona duna leiminaba tai haiba akhang ahisingi wafamsu aikhoigi kokta matam pumnamukta lehenba tai matang asida tangai fadaba phibam singdagi lengangna athingbasing komthorakpa matamda aikhoina kari tawgadage haibasi yamna maru oiba wafamni miyamna tawba yaba thabak singdi thoidokna luba natte hanadagi chatnaduna lakliba COVID-19 ga mari lenaba chatna kanglon singngakpa khaktani ka hena tangai fadaba phibam leitrabadi miyam punbagi thabak tawroidabani hairibasi yamna maru oiba wafamni Miyam yumdagi mapan thokpiganu lengdana leibiyu hairakpa matamda lambi sorokta thoktuna chatte hairabasu leikaigi ukhong wakhongda punduna leirak khulakta punduna jwar sanaba ludo sanaba punna phaminaduna wari sanaba singju chaminabana chingba yauna chamin thakminaba saksa haijanaba tawrabadi mi punbiganu haibadugi wahan thok leitre phut taruk ki social distancing thambagi chanabisu pumthu thugaire yumda leibada phawba face mask ningtina upiyu hairaba matamasida Aidi karisu tawde masu karisu tawde haiduna khadangda singtharaga thamlabadi face mask ki wahan thok leitre covid positive oiba mioi singmai da number thet panate positive oirabasu layong amata uttaba leibaga loinana virus ti adumak sandoklibani haibasi ekhoi pumna makna khangbaga loinana thabak tawba tai maram aduna face mask matam ayambada uppaga loinana mawong sumna naton amadi sin khumduna uppatai lunanba haksang sengna leibagi saruk ama oiriba Kusa tarutanana thambagi wafam asi ka hena aruba wafam nate ising amadi sapon leiba mafam da yamna toina hamdokpa leitaba mafam oiraga sanitizer sizinaduna yamna toina singdokpa haibasi thoidokna aruba nate isana tawjaba yaba tawgadaba thabaksing asida lengakna question sanaduna leiba yaba nate madudi tawdana lengakta pangsaida saibana kanaba purakloi lengakna su kari tawba yabage haibadudi asoiba ahoba lehendana lokhatpa tabani Adubu lengakna thingba thamlabasu natraga sel thumgi phibam amadi mahimasing tamba yauna tangai phadaba thingbasing lokthораklabasu aikhoina tawkham thokpasing tawdrabadi mirakta leikhraga virus na maning tawna yamna nungaina sandoraktuna phibam hena soklakhigani